ngasi full moon gi matang dane ko aina ngasi video share tok jarai se mayam da August ki full moon ko August ki full moon se koina sturgeon full moon ana hai ko sturgeon full moon hai matam da se ahambada haidi full moon gi matang da la ase adagi purnima then Jhulon Houba su oire ko sigi numit se koina kai kai no tawba ya ba khotpa ya ba ko khara ko adum aina sida manifestation ki kai gi sum haina hapa matam da ngasai gi haidi akoina client se kaino oidaba su yawe ko haidi hindu oidaba su yawe kaino mete meru chattaba su yawe adagi even haidi christians kumba kai muslim yawe ko haidi manipur da laiba mi ngai hada even muslim christian phaw dum yawe ko aduna haidi sida manifest tong matam da di iba khot pasima di haidi religion ga kemta mari laina dre ko aina si haije se ko haidi kaino matong matam da haidi spiritual oyo haibana ise religious oyo haibana teba haidi aina ningjariba aina thajariba aina believe to we shodo adu ninga go ina gumba to biyo ba haidi kaino ke koina full moon gi oiro new moon gi manifestations oro atai tai le riba ko li ma'am se ado kai first ta aina sa haije ki sturgeon full moon na ko sturgeon haira ga di kaino sturgeon se kemta na sturgeon fish kaina dum haine ko sturgeon fish se akoi gi somewhere not countries ko North America gumba kai gumba da haidi shigi matam se da shigi nga se yamna line up phaba ya ba do makhak shigi matam se da ko haidi shigi aina da sturgeon fish yam line up phaba August matam se da ko don line up phaba haidi nga sai nga kaina ga haira ga demo nga shigi symbol se prosperity and abundance attract tawi ko nga macha macha ga leira ga thamna drama aquarium da thamba da bu oiro ama da bu oiro shigi pot mayam se ko aduduna haidi sida nga sai gi prosperity and abundance ki symbolize to bonina nga gumba se ko aduna si matam se da koina manifestations gumba taw matam da ju phangni oini yani adugi belief to ni ko mu se da lai jari sa adagi amu keno da la ena khala se ko haide normal purnima gi koina tawba ya bana hange dum tawdana da la iba kholiba mayam se Purnima Numit aina hairaga di kitang nganna hogatlaga kholaga aigi yum kai kari kra sengdokpa khotokpa ma leira ko yum kai sengdokpa even haidi kaino se khoi gi thum se kitang hape dana ko aduga haidi ising sida khoi gi thum se ising hapaga phi ama tawre ising lumbu saba gumba da thong main door gumba kai gumba hek tak thokpa gumba mirror gumba kai gumba tak thokpa khotokpa su gumba ma'am te cleansing hana haise ko spiritual lom dala agana amu kaino oire ko haidi thum se negative energy kaino tawba remove tawba khopa ama leire ko aduga amu science from dala aga song leno ko akoina kaphai gumba timpha gumba da haidi thum je hapchan ma tamba mahik manai se loina mangdra adumaina hai tar ko ishor haza da bangai yoina haidi simaina khalaga tawbira su yum je sengdok pira se bangka rocksol hapaga iru ja thokpa natraga rocksol hapaga yum sengdokpa main door tak thokpa khotokpa ai gi thongnaw aina yengiba mirror ko ai gi kada leiba ai gi dressing table gi mirror gumba kai gumba so adum bado ngasagi sigi full moon gi kaino da namada yum su senghaure aduga yum sengba haraga di maigai mari maktagi loina sitna lagadi positivity to attract awina duduna hadi kaino ma ngasagi lai khoramba khopa su map se hodring sida hadi cleansing se hana loi to tho se ba loina ma hadi yum kai sengba khotpa ma adum ba mayam se ko adu ngasai Jhulon Houba ha ko Jhulon Houba se sum kat pa se sum lay kat piu ko lay kat lo tulsi mana gumba kai gumba lay raga di kat piu ko haidi hai lay tulsi mana athum ba ko bo kat pa khot pa haina haraga di kaino akhoi gi athum ba na haraga di kher gumba kai gumba hawar su kai su kai de ko adon nungdang ni su dum lay na ko nungdang do so ina haina every purnima la ko khoba matam da kher gumba hawraga haidi kaino da kat pi ba lakshmi da kat pa amadi tha daga kai da maina kat lo kholo dum ina mamang do so haije ko si sima su tawbi ba yai ko nungda waram gi su lay re ayuk gi su lay re ko sida ma lay re ko amana amung lay na ko hadi Shravan Purnima na haibani na hadi Mahadev gumba ningbi ba gumba lay ba imung sudum yawi na ko hadi shivlinga thama kholaga adum Monday khudingi tawbiram ba swai ko adu sigi numit su tawbiyo ko hadi kaino tadraga su Monday tadraga su irai oiraga su hadi shi numit senga sagi ising sangom adegi aina katningba khotningba adugumba adu mind do hapaga dum tawba yai ko aduga Lakshmi gi oina su tawba yaba se ko Purnima numita Lakshmi hadi Lakshmi prosperity rituals and hara sam na habada ko Lakshmi prosperity ritual hagadi Lakshmi khoirama matam da engonda aphaba natraga hadi pisang sa tung na ba ko na ban hara gadi kitang ching sida ko ching tengkot macham tang lobira se ba kemta hadi nga sai kher hobo khopa duna sai dam thangre ko ching khatang kat piu ko hadi ching tik ta ba yara gadi lobi ko ching sida nga sai gi coins hap se silver coin le raga di hapi ko chandi aseng bagi coins kum badum lei basu yawi dana ko agi purse ta dum hapa ga mamang da lei gi ba khot ki ba ga le raga so amana hadi silver coin do dum happy re dana ko amu lo tho ko mo agi purse dum hala kat lo banu mi to da kat piu ba nga ching marak se da silver coin gum ba kai gum ba amai to ro ko adu dum su to bi ba yare ko
ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯈ꯭ꯔꯤꯁꯇꯜ ꯆꯥꯔꯖ ꯇꯧꯕ ꯑꯃ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯈ꯭ꯔꯤꯁꯇꯜ ꯆꯥꯔꯖ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯦꯂꯦꯅꯥꯏꯠ ꯄ꯭ꯂꯦꯠ ꯂꯩꯔꯒꯅ ꯍꯥꯏꯗꯤ ꯁꯦꯂꯦꯅꯥꯏꯠ ꯄ꯭ꯂꯦꯠ ꯀꯣ ꯁꯦꯂꯦꯅꯥꯏꯠ ꯄ꯭ꯂꯦꯠꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯈ꯭ꯔꯤꯁꯇꯜꯁꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯤ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯩꯅ ꯁꯤꯕ ꯈꯣꯠꯄ ꯈ꯭ꯔꯤꯁꯇꯜꯁ ꯃꯌꯥꯝꯁꯦ ꯊꯝꯃꯒ ꯈꯣꯠꯂꯒ ꯑꯍꯥꯟꯕꯗ ꯏꯁꯤꯡꯗ ꯐꯖꯅ ꯆꯥꯝꯊꯣꯛꯑꯦꯅꯀꯣ ꯗꯨꯞꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯣꯛꯊꯣꯛꯄꯤꯌꯣꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯗꯨꯞꯁꯤꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯈ꯭ꯔꯤꯁꯇꯜꯁꯦ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯊꯣꯛꯑꯦꯅꯀꯣ ꯑꯗꯨꯒ ꯁꯦꯂꯦꯅꯥꯏꯠ ꯄ꯭ꯂꯦꯠ ꯂꯩꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯂꯤꯛꯂꯤꯒꯤ ꯕꯣꯜ ꯑꯃꯗ ꯍꯥꯞꯄꯒ ꯑꯩꯒꯤ ꯁꯤꯒꯤ ꯈ꯭ꯔꯤꯁꯇꯜꯁꯦ ꯃꯨꯟꯂꯥꯏꯠꯇ ꯆꯥꯔꯖ ꯇꯧꯕꯤꯕꯀꯣ ꯃꯨꯟꯂꯥꯏꯠꯇ ꯆꯥꯔꯖ ꯇꯧꯕꯁꯦ ꯑꯗꯨꯝ ꯄꯨꯡ 9 ꯁ꯭ꯋꯥꯏꯗ ꯊꯥꯡꯗꯣꯛꯑ ꯊꯝꯕꯤꯔꯣ ꯑꯩꯗꯣ ꯌꯥꯍꯧ ꯊꯦꯡꯉꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯗꯤ ꯌꯥꯍꯧ ꯊꯦꯡꯒꯟꯕ ꯊꯦꯡꯅ ꯇꯨꯝꯕ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤꯅꯀꯣ ꯑꯗꯨꯝ ꯄꯨꯡ 1 ꯑꯅꯤꯗꯥꯏ ꯂꯧꯁꯟꯕꯤꯔꯝꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡꯉꯥꯜꯂꯒ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯀꯥꯟꯗ ꯂꯧꯁꯟꯕꯤꯌꯣꯀꯣ ꯈ꯭ꯔꯤꯁꯇꯜ ꯆꯥꯔꯖ ꯑꯣꯏꯔꯣ ꯋꯥꯇꯔ ꯆꯥꯔꯖ ꯇꯧꯕ ꯑꯣꯏꯔꯣ ꯁꯤꯒꯤ ꯄꯥꯔꯠꯁꯤꯃꯁꯨ ꯑꯗꯒꯤ ꯑꯃꯨꯛ ꯔꯤꯂꯤꯖꯤꯡ ꯄꯥꯔꯠꯇ ꯂꯥꯛꯑꯁꯦꯕ ꯔꯤꯂꯤꯖꯤꯡ ꯄꯥꯔꯠꯁꯤꯗꯅ ꯀꯃꯥꯏꯅꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯆꯦ ꯄꯦꯄꯔ ꯑꯉꯧꯕ ꯑꯃ ꯂꯧꯔꯦꯅꯀꯣ ꯀꯣꯂꯣꯝ ꯑꯃꯨꯕꯅꯤꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯑꯩꯅ ꯆꯠꯍꯟꯅꯤꯡꯉꯤꯕ ꯄꯣꯠꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯀꯣꯂꯣꯝ ꯑꯃꯨꯕ ꯑꯃꯅ ꯂꯣꯏ ꯏꯗꯣꯏꯅꯦꯕ ꯁꯤꯗ ꯏꯕꯁꯤꯗ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯑꯥꯏ ꯑꯦꯝ ꯔꯤꯂꯤꯖꯤꯡ ꯑꯣꯜ ꯗ ꯇꯦꯟꯁꯟ ꯁ꯭ꯇ꯭ꯔꯦꯁ ꯑꯦꯟꯖꯥꯏꯇꯤ ꯀꯣ ꯍꯥꯏꯗꯤ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯂꯣꯟꯗ ꯏꯪꯁꯦꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯍꯥꯏꯗꯤ ꯑꯌꯦꯠ ꯑꯄꯟ ꯅꯨꯡꯉꯥꯏꯇꯕ ꯐꯠꯇꯕ ꯃꯤꯅ ꯌꯦꯡꯁꯤꯟꯕ ꯈꯣꯠꯆꯟꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯏꯚꯟ ꯑꯩꯅ ꯄꯥꯝꯗꯕ ꯃꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯌꯥꯝꯅ ꯌꯦꯠꯂꯦ ꯃꯁꯤ ꯃꯤꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯌꯦꯠꯂꯦꯀꯣ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯃꯤꯗꯨꯒꯤ ꯍꯥꯏꯗꯤ ꯃꯃꯤꯡ ꯐꯥꯎꯕ ꯏꯔꯦꯅꯀꯣ ꯑꯗꯣ ꯉꯁꯥꯏ ꯏꯕ ꯂꯣꯏꯔ ꯀꯣꯂꯣꯝꯁꯤꯅ ꯍꯥꯏꯗꯤ ꯀꯛꯊꯠꯂꯒ ꯉꯁꯥꯏ ꯆꯦꯁꯦ ꯄꯨꯔꯥ ꯁꯦꯡꯀꯨꯞ ꯁꯥꯅ ꯁꯦꯒꯥꯏꯔꯒ ꯗꯁꯕꯤꯟꯗ ꯀꯩꯗ ꯂꯪꯊꯣꯛꯈꯤꯕꯀꯣ ꯁꯤꯃ ꯇꯧꯕꯤꯔꯣꯀꯣ ꯑꯗꯨꯒ ꯃꯦꯗꯤꯇꯦꯠꯀꯨꯝꯕ ꯇꯧꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯊꯥ ꯊꯣꯛꯂꯛꯄ ꯃꯇꯝꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯅꯀꯣ ꯑꯩ ꯁꯨꯃꯥꯡ ꯐꯖꯅ ꯂꯩꯌꯦ ꯇꯦꯔꯦꯁ ꯐꯖꯅ ꯂꯩꯌꯦ ꯊꯥ ꯃꯉꯥꯜ ꯐꯖꯅ ꯐꯪꯉꯦ ꯑꯩꯒꯤ ꯕꯦꯜꯀꯅꯤꯁꯤꯗ ꯊꯥ ꯃꯉꯥꯜ ꯐꯖꯅ ꯆꯪꯉꯦ ꯍꯥꯏꯔꯗꯤ ꯊꯥ ꯃꯉꯥꯜꯁꯤꯗ ꯉꯥꯛꯇꯪ ꯐꯝꯃꯒ ꯃꯦꯗꯤꯇꯦꯁꯟꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕꯤꯕꯀꯣ ꯃꯦꯗꯤꯇꯦꯠ ꯇꯧꯔꯦꯅ ꯈꯜꯂꯁꯦ ꯅꯠꯇ꯭ꯔꯒ ꯖꯔꯅꯦꯜ ꯏꯕ ꯀꯥꯏꯅ ꯍꯥꯏꯔꯁꯦꯕ ꯑꯩꯅ ꯁꯨꯝ ꯀꯩꯅꯣ ꯏꯗ꯭ꯔ ꯋꯤꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯏꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦꯀꯣ ꯂꯦꯇꯔꯒꯤ ꯐꯣꯔꯝꯗ ꯏꯒꯦꯔꯥ ꯄꯣꯏꯟꯠꯁ ꯑꯣꯏꯅ ꯇꯧꯒꯦ ꯂꯦꯇꯔ ꯐꯣꯔꯝꯗ ꯏꯔꯒꯅ ꯗꯤꯌꯔ ꯌꯨꯅꯤꯚꯔꯁ ꯍꯥꯏꯔꯒ ꯑꯍꯥꯟꯕꯗ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯍꯥꯏꯅ ꯍꯥꯏꯀꯣ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯍꯥꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯁꯦ ꯑꯃꯨꯛꯀ ꯑꯩꯈꯣꯏꯅ ꯏꯁꯣꯔꯁꯤꯗ ꯑꯣꯟꯂꯤ ꯖꯁ ꯀꯝꯄ꯭ꯂꯦꯟ ꯑꯣꯏꯅ ꯍꯥꯏꯗꯤ ꯄꯤꯕꯤꯗꯦꯒ ꯈꯣꯠꯄꯤꯗꯦꯒ ꯍꯥꯏꯅ ꯇꯧꯗ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯂꯩꯅꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯏꯔꯣꯕ ꯑꯗꯨꯝ ꯑꯩꯒꯤ ꯃꯔꯝꯗ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯅ ꯏꯔꯁꯦꯕ ꯑꯩꯅ ꯇꯧꯔꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯗꯥꯎ ꯂꯣꯏꯅ ꯌꯥꯔꯦ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯔꯦ ꯑꯩꯒꯤ ꯑꯉꯥꯡ ꯑꯦꯛꯖꯥꯝꯗ ꯃꯥꯔꯛ ꯑꯁꯨꯛ ꯁ꯭ꯀꯣꯔ ꯇꯧꯔꯦ ꯑꯩꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯌꯥꯝ ꯐꯔꯦ ꯑꯩꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯕ꯭ꯂꯣꯀꯦꯖꯦꯁ ꯀꯩꯝꯇ ꯂꯩꯇꯔꯦ ꯊꯥ ꯑꯃꯗ ꯑꯩ ꯄꯩꯁꯥ ꯑꯁꯨꯛ ꯇꯥꯟꯕ ꯉꯝꯃꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯑꯩꯒꯤ ꯑꯅꯥꯕ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯂꯣꯏꯅ ꯐꯔꯦ ꯈꯣꯠꯂꯦꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯏꯔꯦꯗꯅꯀꯣ ꯆꯦꯗꯣ ꯀꯥꯏ ꯊꯝꯗꯣꯏꯅꯣ ꯍꯪꯉꯛꯄ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯩꯅ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩ ꯗꯥꯏꯔꯤ ꯃꯆꯥ ꯑꯃ ꯁꯤꯜꯂꯦꯀꯣ ꯁꯤꯒꯨꯝꯕ ꯗꯥꯏꯔꯤ ꯃꯆꯥꯁꯦꯀꯣ ꯁꯤꯗ ꯏꯕꯤꯌꯨꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕ ꯗꯥꯏꯔꯤ ꯃꯆꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯃꯗ ꯏꯔꯦꯅ ꯈꯜꯂꯁꯦꯕꯀꯣ ꯆꯦꯗ ꯏꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯆꯦꯁꯦ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯁꯤꯅ ꯉꯁꯥꯏ ꯑꯩꯅ ꯕ꯭ꯂꯥꯡꯀꯦꯠ ꯉꯁꯥꯏ ꯏꯔꯦꯅ ꯈꯜꯂꯁꯦꯕ ꯀꯣꯂꯣꯝꯁꯦ ꯑꯃꯨꯕ ꯏꯕ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯨꯗꯅ ꯑꯉꯥꯡꯕ ꯑꯁꯪꯕ ꯍꯤꯒꯣꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯊꯨꯞꯆꯟꯗꯣꯏꯅꯤꯀꯣ ꯆꯦꯁꯦ ꯑꯩꯔꯣꯝꯗ ꯁꯨꯃꯥꯏꯅ ꯊꯨꯞꯆꯟꯗꯣꯏꯅꯦꯕ ꯑꯩꯅ ꯆꯦ ꯊꯨꯞꯆꯟꯕ ꯍꯥꯏꯔꯒꯗꯤ ꯑꯩꯔꯣꯝꯗ ꯊꯨꯞꯆꯜꯂꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯅꯤꯔꯛ ꯊꯨꯞꯀꯦꯔꯥ ꯀꯣ ꯅꯠꯇ꯭ꯔꯒ ꯑꯍꯨꯝꯂꯛ ꯊꯨꯞꯀꯦꯔꯥꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯆꯦꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯐꯤ ꯃꯔꯛꯀꯨꯝꯕ ꯎꯄꯨꯒꯤ ꯃꯈꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯂꯩꯖꯕ ꯁꯨꯝ ꯇꯧꯔꯒꯅꯦꯀꯣ ꯃꯦꯅꯤꯐꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯇꯧꯒꯦ ꯁꯨꯡꯐꯪ ꯐꯪꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯈꯟꯒꯅꯣꯕ ꯇꯧꯔꯒ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯁꯤꯁꯦ ꯑꯩ ꯊꯝꯈ꯭ꯔꯒꯦꯕ ꯁꯤꯁꯦ ꯑꯩ ꯎꯄꯨ ꯃꯊꯛꯇꯅꯤ ꯈꯪꯗꯦ ꯑꯃꯗꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯈ꯭ꯔꯒꯦꯕ ꯁꯤꯒꯤ ꯄꯥꯔꯠꯁꯤꯃ ꯊꯝꯈ꯭ꯔꯦꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯗꯥꯏꯔꯤꯒꯨꯝꯕꯗ ꯏꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯦꯗ ꯏꯕꯁꯨ ꯌꯥꯏ ꯗꯥꯏꯔꯤꯗ ꯏꯔꯁꯨ ꯌꯥꯏ ꯆꯦꯗ ꯏꯔꯒꯅꯦ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯎꯄꯨꯗꯔ ꯀꯗꯥꯏꯗꯅꯣꯃ ꯂꯥꯏꯔꯤꯛ ꯃꯔꯛꯇꯔꯀꯣ ꯑꯩꯒꯤ ꯕꯦꯗꯔꯨꯝꯒꯤ ꯀꯩꯗ ꯑꯗꯨꯝ ꯊꯝꯕꯤꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒ ꯗꯥꯏꯔꯤꯗ ꯏꯔꯒꯅ ꯁꯤ ꯂꯩꯅꯀꯣ ꯁꯤꯒꯤ ꯗꯥꯏꯔꯤꯁꯤꯗ ꯑꯗꯨꯝ ꯏꯔꯒ ꯑꯗꯨꯝ ꯌꯥꯎꯖꯔ ꯑꯗꯨꯝ ꯂꯩꯁꯅꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯣꯟꯅꯒ ꯆꯍꯤ 1-2ꯒ ꯂꯩꯔꯒ ꯐꯥꯛꯇꯣꯛꯑꯣꯏꯌꯦ ꯀꯥꯟꯗ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦꯀꯣ ꯉꯁꯥꯏ ꯑꯩꯅ ꯊꯥꯏꯅ ꯅꯤꯈꯤꯕ ꯃꯌꯥꯝꯗꯣ ꯐꯪꯈꯤꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯗꯣꯏꯅꯦꯕ ꯑꯗꯨꯗ ꯑꯗꯨꯅ ꯍꯥꯏꯗꯤ ꯐꯥꯛꯇꯣꯛꯑꯀꯥꯟꯗ ꯌꯥꯝ ꯄꯥꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯃꯩ ꯊꯥꯗꯣꯛꯇ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯍꯥꯏꯗꯤ ꯃꯦꯃꯣꯔꯤꯁ ꯑꯣꯏꯅꯀꯣ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯑꯣꯟꯂꯤ ꯖꯁ 10,000 ꯈꯛꯇꯪ ꯃꯦꯅꯤꯐꯦꯁ ꯇꯧꯈꯤꯕ 10,000 ꯈꯛꯇꯪ ꯃꯦꯅꯤꯐꯦꯁ ꯇꯧꯈꯤꯕ ꯑꯩꯒꯤ ꯍꯦꯜꯊꯀꯤ ꯃꯦꯅꯤꯐꯦꯁ ꯇꯧꯈꯤꯕ ꯑꯩꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯦꯅꯤꯐꯦꯁ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯍꯟꯗꯛꯀꯤ ꯐꯨꯜ ꯃꯨꯟꯁꯦꯀꯣ ꯑꯗꯣ ꯉꯁꯥꯏ ꯏꯕ ꯂꯣꯏꯔꯀꯥꯟꯗꯀꯣ ꯑꯃꯁꯨ ꯇꯧꯕ ꯌꯥꯏꯀꯣ ꯑꯩ ꯉꯁꯥꯏ ꯊꯥ ꯃꯉꯥꯜꯗ ꯐꯝꯃꯣꯅ ꯍꯥꯏꯗ꯭ꯔꯥꯀꯣ ꯊꯥ ꯃꯉꯥꯜꯁꯦ ꯐꯝꯃꯒ ꯄꯥꯎꯕ ꯑꯩꯅ ꯏꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦꯀꯣ ꯑꯩ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯑꯁꯨꯛ ꯇꯥꯟꯕ ꯉꯝꯃꯦ ꯑꯩ ꯔꯤꯂꯦꯁꯟꯁꯤꯞ ꯌꯥꯝ ꯐꯔꯦ ꯂꯥꯎꯗꯂꯤ ꯑꯗꯨꯝ ꯄꯥꯕꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯡꯉꯤꯁꯦ ꯉꯁꯥꯏꯒꯤ ꯊꯪꯅꯕ ꯔꯨꯝꯁꯤꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔꯁ ꯂꯩꯔꯤꯕ ꯑꯣꯏꯅ ꯇꯥꯄꯣꯠꯇꯦꯕ ꯑꯪꯀ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯁꯥꯅ ꯑꯗꯨꯝ ꯄꯥꯖꯕꯗꯣ ꯂꯥꯎꯗꯂꯤ ꯄꯥꯖꯕ ꯊꯥ ꯃꯉꯥꯁꯤꯗ ꯐꯝꯃꯒ ꯁꯤ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯐꯨꯜ ꯃꯨꯟ ꯀꯣ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯇꯧꯕ ꯌꯥꯕ ꯈꯣꯠꯄ ꯌꯥꯕ ꯃꯌꯥꯝ ꯈꯤꯇꯪ ꯑꯗꯨꯝ ꯑꯉꯝ ꯑꯉꯝꯕ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣꯀꯣ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ